Meitei Kandana Manipur Ngak Senba Ngamloi haina Meitei Leepun gi Thouburel Mayengbam Pramot phongdorakli. Wafam ngasi Meitei Leepun sinduna lamboi khonang khongi playground da immediate need for exclusion of illegal immigrants cookie from scheduled tribe list haibai hiram asigi matang pangthokpa miyamgi mifam amada mahakna phongdokhibani. Uripok apun baluf amasung uripok nupi apun baluf ki majanga loinana pangthokiba mifam aduda Pramotna hai Meitei Leepun di Meitei khunai kannabagi damak safung lakhibani. Meitei Leepun asi organization aman natte masidi Meitei singi mapangal sagatnabagi damak changchilakpa ihau amani. Aikhoigi thabak thauram pumnamak Indian Constitution gi manungda pangthokpa ngaktani adumakpo Meitei gi mayokta thabak tawrapa khudingmakti thengnagani. Laibak asigi yelhomi nattaba singda scheduled tribe ki status piba yade haibase India gi Constitution da yauraga laiba wafamni. Maram aduna atopa laibaktagi changlaktuna lamdam asida changjafam lauriba kuki singda ST gi kudong chaba amata pifam thokte. Yelhomi khaktana ST gi demand asi tofam thoi. Ngasi pangthokliba mifam ase kuki sing ST list tagi lokthoknaba khongjang changsinbiu haiba natte. Kuki sing ST oifam thokpra natraga thoktabra haibado khangjinaba mathoktai habane. Haukiba chahi tararom asida khul lising amaga chamri rom hengalakliba ase Manipur gi oinadi afaba khudam nate kuki sing na ST gi khudong chaba kaya lauraba macho ngasidi Meitei gi mathakta landarakpa ngamlibane aikhoi gi ihaude mapigani ithaude Meitei kanbane Meitei Kandana Manipur Ngak Senba Ngamloi choina taduna leiliba Meitei singe cultural body ama Senba haibase Meitei Leepun gi pandamni haina Pramotna makhatana ki India की Constitution हाइरी लाइबाग तुगी येल्हो मी नतना ST तान बगी राइट लाइते अदमा हाइरे कुकी से लाइबाग से येल्हो मी नती मोय ST की दोई फंगिनो फंगमम थोकती हाइबा हाइरे मसे आया मन खंगबसु मयाम यावबिरंगनी ओजावे करे होती सी इशू द लेबनिना खंगदबसु मयाम लेरिबो मैतैना ST तान बा हाइबसे Constitution the people right never because we are yellow me never. Cookie ne ST Pangise Masi Tanba Moy Pumam talk to him, Madame de Moy Canone indigenous not there. Anangasi scheduled tribe ki khudong chap se lo reraga hairiba illegal immigrants oriba cookies singina ngasi Manipur da khwaidagi department khudingi khwaidagi top ranking officers sing moi oirga leire aduna hairiba mogi yangnen saru oriba scheduled tribe se lokthokraga scheduled tribe ki list dagi cookies sing lokthok kiba natana akoi makhoi lan thengnabda awabam oine akoi gi lalongsi lansi adugumiti yami Meitei Leepun thengnajariba lanse khoi lanfamda thengnaba lan do khakta natana angang nubi sing semgatpa like shu tamnaba semgatpa adagi khoi lau ngakpagi sumaina mayam ama changjanbasigi manungsida haiba cookie singse scheduled tribe ki list tagi lokthokadabani haibagi campaign sisu akoi lansi lalong amoina sumaina changjanjabani